Mityeng Sanba Prime Minister Narendra Modi ki Luching Makhada Houkhiba chahi tara asida India ki poverty rate ase Chada 27.1 5.3 ki Chang Da Hanthare haina World Bank ki data amana hairi reported in high kumjai English ngani taramathoi taranithoi da India da ka haina Lairaba mi million chahum nifumari 10.3 leiramani adubu kumjai English ngani kunnithoi kunhumdoi da Lairabagi masing adu miyoi million Humfutara manga 10.2 marida hanthakre masing asigi matung ina Houkhiba chahi taramathoi asida yamna lairaba miyoi million chani humfumapan rungge fibam phagalakhe kumjai English ngani taramathoi taranithoi da India gi lairabagi Chang Chada humfumanga oiriba Uttar Pradesh Maharashtra Bihar West Bengal amadi Madhya Pradesh tasu kumjai English ngani kunithoi kunhumdoi da lairabagi Chang ahum thokpagi ani hantharakpa thengnare hairi